ꯑꯩ ꯀꯣꯏꯁꯟꯁꯦ ꯑꯃꯨꯛ ꯍꯪꯉꯛꯀꯦꯕꯀꯣ ꯃꯨꯟꯅ ꯇꯧꯔꯒ ꯔꯒꯥꯎꯁꯦ ꯈꯥꯎꯕꯅ ꯍꯦꯟꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯈꯟꯕ꯭ꯔꯥ ꯊꯥꯕꯅ ꯇꯥꯟꯒꯅꯤ ꯈꯟꯕ꯭ꯔꯥ ꯈꯥꯎꯕꯔꯣꯝꯗ ꯂꯩꯗꯧ ꯃꯥꯜꯂꯦ ꯈꯥꯎꯕꯅ ꯍꯦꯟꯅ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯗꯣ ꯃꯔꯨꯒꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯗꯒꯤ ꯖꯟꯖꯤ ꯅꯨꯡꯖꯤ ꯃꯨꯟꯗꯥ ꯍꯥꯏꯅ ꯇꯧꯔꯤꯕ ꯑꯗꯒꯤ ꯃꯔꯨ ꯇꯔꯨꯛ ꯀꯣ ꯑꯗꯨ ꯇꯧꯔꯤꯕ ꯁꯤꯁꯇꯦꯝꯗꯣ ꯑꯈꯥꯎꯕꯗ ꯄꯩꯁꯥ ꯄꯤꯔꯒꯦꯅ ꯃꯇꯥꯒꯨꯝ ꯁꯦꯝꯃꯛꯏꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯀꯣ ꯑꯗꯨꯗꯨꯅꯅꯦꯕ ꯍꯥꯏꯕꯗꯤ ꯑꯗꯨ खाव हाइसे ना अमुतंग खावबददी मी अमखा लागा थारगा मीदुना फावगिबा है अमुतंग खाव मतमदा नंग पैसा मांगबे है अदुबु कमाई तौर काना लार्ज नंबर दा नंग खावरको मतमदा नंगोंदा पैसा सम लेंगोने सिने प्रोबेबिलिटी माय विनिंग रेट ने हेनने अदुबु सिने हाइसे नै अदु नंगी स्ट्रेटजी ने रगाव फाव हाइसे यान ताब्रा अदु माइना कइनोदासु ट्रेडिंग स्ट्रेटजी दसु हेड एंड शोल्डर नंगना स्ट्रेटजी ओने लौगे हाइको अदु नत्रगसु प्राइस एक्शन सिना पुलप पुछिलगा कोकसे सुक्चिलगा मार्केट साइकिल खंगागा अदगी दुमने खंगागा हाइदि ब्रेक आउट तसिगी मोंग तौरगदि ने स्ट्रेटजी हम लौगे हाइबा अदु रगाव खावबगुमबने नत्रा ताब्रा रगाव खावब नत्रगसु ज्वारगिदा मयाना उरुरु उंगागा पैसा तान लैदिना लै अदुगुम्बा सिस्टम ने हाई प्रोबेबिलिटी ngataनेबा अदु माइना नंगिसु ट्रेडिंग सिस्टम अमा दो पोतो लास्ट नंबर दा नंग ट्रेड तौर का नंग पैसा सम लेंगने यान ताब्रा अदु तारगदि नंगना हेड एंड शोल्डर जो खंगले हाइरे प्राइस एक्शन लोइन खंगे मार्केट सेकंड जो खंगले हजिक मार्केट प्रोफाइल जो खंगाबने पालो मिना को फना होय असु यामना खंगाब नंग नंग पैसा तान ngam दि कइनो ꯑꯩꯒꯤ ꯀꯩꯅꯣꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯂꯥꯁ ꯅꯝꯕꯔ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯂꯥꯁ ꯅꯝꯕꯔ ꯑꯣꯐ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯅꯅꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗ ꯀꯃꯥꯏꯅ ꯋꯥꯈꯜ ꯈꯟꯅꯤꯁꯦ ꯈꯪꯗꯕꯩꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗ ꯀꯔꯝꯍꯥꯏꯅ ꯋꯥꯈꯜ ꯈꯟꯅꯤꯁꯦ ꯈꯪꯗꯕ ꯃꯤꯁꯤꯅꯅꯦ ꯀꯩꯗꯧꯒꯦ ꯀꯥꯟꯗ ꯔꯤꯛꯁ ꯃꯦꯅꯦꯖ ꯇꯧꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯪ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯝꯃꯣꯏꯕ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯗ꯭ꯔꯤꯁꯦ ꯀꯔꯤ ꯁꯥꯏꯟꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯁꯦ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯋꯥꯛꯀꯤꯡꯁꯦ ꯀꯔꯝꯍꯥꯏꯅ ꯅꯪ ꯇ꯭ꯔꯦꯗꯤꯡꯗ ꯁꯤꯟꯅꯅꯤ ꯑꯗꯣ ꯈꯪꯗꯕꯩꯅꯦꯕ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯅ ꯅꯪꯅ ꯂꯒꯥꯎ ꯈꯥꯎꯕ ꯇꯥꯔꯒꯁꯨꯅꯦ ꯄꯩꯁꯥ ꯃꯥꯡꯕ ꯌꯥꯏꯑꯕ ꯍꯣꯏ ꯑꯩꯁꯦ ꯀ꯭ꯂꯥꯁ 6ꯗꯒꯤꯅ ꯀ꯭ꯂꯥꯁ 12 ꯐꯥꯎ ꯂꯒꯥꯎ ꯈꯥꯎꯔꯛꯄ ꯃꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯖ꯭ꯋꯥꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦꯕꯀꯣ ꯑꯗ ꯑꯩꯅ ꯂꯒꯥꯎ ꯈꯥꯎ ꯀꯥꯟꯗ ꯄꯩꯁꯥ ꯃꯥꯡꯕ ꯃꯌꯥꯝ ꯊꯦꯡꯅꯈꯤꯕ ꯊꯥꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯑꯗ ꯁꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯝꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯗꯕꯩ ꯑꯣꯏ ꯂꯩꯔꯝꯃꯦ ꯀꯣ ꯑꯩꯈꯣꯏꯅ ꯂꯒꯥꯎ ꯈꯥꯎꯕ ꯃꯇꯝꯗ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅꯦꯕ ꯇ꯭ꯔꯦꯗꯤꯡꯗ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯀꯟꯁꯦꯞꯇꯣ ꯈꯪꯉ ꯃꯇꯨꯡꯗꯅꯦꯕ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯒꯥꯎꯁꯦ ꯈꯥꯎꯕ ꯃꯤꯁꯦ ꯃꯥꯡꯉꯦ ꯀꯥꯟꯁꯤꯗꯅꯦ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯄꯩꯁꯥꯁꯤ ꯌꯥꯝ ꯄꯥꯏꯗ꯭ꯔꯕ ꯀꯣ ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ 10ꯗꯒꯤꯅꯅꯦ ꯆꯥꯕ ꯅꯨꯃꯤꯠ ꯆꯥꯡꯁꯦ ꯑꯩ ꯄꯩꯁꯥꯗꯨ ꯌꯦꯡꯗꯅꯦ ꯑꯁꯤ ꯑꯥꯐꯥꯎ ꯆꯥꯏ ꯀꯥ ꯍꯥꯏꯗꯣꯛꯄ ꯂꯩꯌꯦꯕ ꯁꯨꯝꯕ ꯃꯇꯝꯗ खावबा मीदो रिक्स याम लैयो ग्यान ताब्रा मांगबगी चांस लैयो मांगदबसु याइको मांगबगी चांस लैयो मागी रगा खावबा मीना पैसा तोंने तोंगे हाइदि कइनो गाना मी लैयो आइगी यावरि पैसादो येंगदना चांवा चबी सस सस थाजिलाको लैयो अदुगा आइनादि सिफौ चाइ खोलेना हाइरोगा मीजुना युंगावब दंसेलगा सलौ था कानाने मोरनेक्ता पैसा मांगबि यावे अदो प्रोबेबिलिटी दि स्माइ येंगदौने असुंबा पोचे लाकनी असुंबा अंगाव मी मसलौना थाजिलकपगी कन्सेप्ट लाकनी हाबजे अखोइना पागदौने मखन मखननेबको अदुमाइ लाखु मतम पैसा मांगबा याविनेबको अदुइबा तारगदि अइना खावबा मतमदा पाइरिबा पैसासिगा अदुइतादि कयादैना कयाफौ चारगदि फनी हाबा कन्सेप्ट अमखा अखोइना सिनदबा यारो अदुना अखोइना खाव कानना स्मा हाबा याम पिकनासु थान्देबको 10 कईगुम थान्देब चामदैना 100 फौ चाइ माय हारे कोना हाइरा गानादिको असि कइनो गाना रिस्क मैनेजमेंट तमैने अदो अइना पाइ पैसाजि मतुंगिना ने गोइना हाइरैजा अदु गाना अदु सिस्टम दो खरो गाना पैसा सुंमांग मांगो ग्यान ताब्रा अदा अइना हाइजे नंगना खावबना तोंगनी हाइदो तकलौन हाइबा यादे कइगुम्बा रिस्क मैनेज तौदा दारगदि नंसु मांगबे खावरो ग्यान तागमब्रा होय आइदि कइगिनो गाना प्रोबेबिलिटी की चांस हम पीगदौने कईगुम्बा ना रिस्क मैनेज तौदरकादि प्रोबेबिलिटी की माइ डेंजर मैम लैरिबा अदुगी डेंजर थेंगनरपगी चांस याम वांग लैयो
ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯑꯃꯅ ꯄꯤꯛꯅ 10ꯗꯒꯤꯅ 10ꯗꯩ ꯍꯧꯔꯒ 10ꯁꯦ ꯄꯩꯁꯥ ꯄꯤꯛꯏꯗꯅ 10ꯗꯅ 5,000 ꯐꯥꯎ ꯆꯥꯏ ꯍꯥꯏꯔꯁꯦꯕ ꯀꯅꯥꯅꯣꯝꯅ ꯃꯥꯔꯇꯤꯟꯒꯦꯜ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯥꯟꯅꯔꯗꯤ ꯑꯩꯒꯤ ꯂꯒꯥꯎꯗꯨꯗ ꯃꯥꯔꯇꯤꯟꯒꯦꯜ ꯍꯥꯏꯗꯤ 10 ꯊꯥꯔꯦꯅ ꯈꯜꯂꯣꯕ ꯐꯥꯎꯗ꯭ꯔꯦꯅ ꯈꯜꯂꯣ 20 ꯊꯥꯗꯣꯏꯅꯤ ꯐꯥꯎꯗ꯭ꯔꯦ 90 ꯊꯥꯗꯣꯏꯅꯤ ꯐꯥꯎꯗ꯭ꯔꯦ ꯗꯕꯜ ꯍꯦꯟꯒꯠꯂ ꯊꯥꯗꯣꯏꯅꯦꯕ ꯑꯃꯨꯛꯇꯪ ꯈꯥꯎ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯄꯩꯁా ꯂꯧꯈꯤꯅꯦꯕ ꯑꯗꯨ ꯀꯥꯟꯗ ꯑꯩ ꯄꯩꯁꯥ ꯃꯥꯡꯕꯒꯤ ꯆꯥꯟꯁ ꯂꯩꯇ꯭ꯔꯥ ꯍꯣꯏ ꯑꯗꯩꯗꯨꯗꯁꯨ ꯃꯤ ꯃꯌꯥꯝ ꯔꯒꯥꯎ ꯊꯥꯔꯤꯉꯩꯗ ꯃꯤ ꯑꯃꯈꯛꯅ ꯁꯥꯟꯅꯕꯣꯏꯗꯤ ꯐꯩꯌꯦꯕ ꯑꯗꯨꯒ ꯃꯤ ꯑꯃꯈꯛ ꯆꯪꯉꯛꯑꯒꯅꯦ ꯃꯤ ꯑꯃꯅꯤꯈꯛ ꯊꯥꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯃꯥꯔꯇꯤꯟꯒꯦꯜ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯁꯥꯟꯅꯔꯒ ꯑꯩ ꯄꯩꯁా ꯃꯨꯠꯀꯅꯦꯕ ꯃꯉꯣꯟꯗꯁꯨ ꯔꯤꯛꯁ ꯂꯩꯀꯣ ꯃꯥꯒꯤꯁꯨ ꯔꯤꯛꯁ ꯌꯥꯝ ꯂꯩ ꯑꯩꯒꯤꯁꯨ ꯔꯤꯛꯁ ꯂꯩ ꯑꯅꯤꯃꯛꯀꯤ ꯔꯤꯛꯁꯅꯦꯕ ꯃꯥꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯃꯥꯁꯨ ꯄꯩꯁꯥ ꯃꯥꯡꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗ ꯉꯁꯤ ꯑꯩꯉꯣꯟꯗꯒꯤ ꯈꯣꯠꯈꯤ ꯇꯥꯔꯁꯨ ꯀꯥꯏꯗꯅꯣ ꯃꯥꯡꯉꯤꯅꯦꯕ ꯑꯗꯨ ꯃꯥꯁꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯔꯤꯛꯁ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯅꯪꯅ ꯈꯪꯒꯗꯧꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯉꯒ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟ ꯉꯝꯗ꯭ꯔꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟꯇꯣ ꯑꯗꯨꯒꯤ ꯑꯃꯁꯨ ꯋꯥꯠꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯨ ꯋꯥꯠꯄꯤꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯇ꯭ꯔꯦꯗꯤꯡ ꯑꯦꯠꯁꯤꯅꯦꯕ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗꯨꯗ ꯇ꯭ꯔꯦꯗꯤꯡ ꯑꯦꯠꯁ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯈꯛꯇꯅ ꯌꯥꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯂꯒꯥꯎ ꯈꯥꯎꯕ ꯈꯛꯇꯅ ꯌꯥꯗꯦꯕ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯑꯃꯁꯨ ꯆꯪꯉꯝꯃꯦꯕ ꯅꯪꯒꯤ ꯃꯥꯔꯀꯦꯠ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯃꯥꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯗꯨꯅ ꯌꯥꯗꯦꯕ ꯚꯣꯂꯨꯝ ꯄ꯭ꯔꯣꯐꯥꯏꯜꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯑꯗꯩ ꯃꯥꯔꯀꯦꯠ ꯁꯥꯏꯀꯜꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯅꯁꯨ ꯌꯥꯗꯦꯕ ꯁꯤꯗꯩꯁꯤꯗ ꯄꯣꯠ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯑꯗ ꯂꯒꯥꯎꯒꯤ ꯇꯣꯛꯈ꯭ꯔꯁꯦꯕ ꯂꯒꯥꯎꯗꯣ ꯇꯣꯛꯈ꯭ꯔꯁꯦꯕꯀꯣ ꯂꯒꯥꯎꯒꯤꯗꯣ ꯑꯗꯨꯒ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯅꯦ ꯀꯩꯅꯣꯝꯃ ꯗꯔꯀꯥꯔ ꯂꯩꯔꯦ ꯃꯥꯔꯀꯦꯠ ꯑꯦꯅꯥꯂꯥꯏꯁꯤꯁꯀꯤ ꯅꯪꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯅꯪꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃ ꯄꯥꯏꯒꯗꯧꯅꯦꯕ ꯃꯤꯒꯤ ꯆꯀꯠ ꯌꯦꯡꯒꯅꯣꯕ ꯅꯪꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯃꯣꯕ ꯑꯗꯣ ꯅꯪꯒꯤ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯁꯤꯁꯇꯦꯝꯗꯣ ꯀꯔꯤꯅꯣ ꯅꯪ ꯀꯔꯝꯕ ꯁꯤꯁꯇꯦꯝ ꯂꯩꯕꯅꯣ ꯈꯪꯗꯦꯕ ꯍꯥꯟꯅ ꯇꯧꯔꯛꯄ ꯁꯤꯁꯇꯦꯝꯗꯣ ꯑꯩꯒꯤꯗꯤ ꯁꯤꯁꯇꯦꯝ ꯂꯩꯖꯩꯕ ꯌꯥꯔꯦ ꯅꯪꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯖꯔꯦꯅ ꯈꯜꯂꯁꯤꯀꯣ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯗꯒꯤ ꯅꯪꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯇꯥꯔꯛꯀꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯌꯥꯝ ꯆꯝꯅ ꯑꯩ ꯀꯩꯅꯣꯗ ꯍꯥꯏꯒꯦꯕꯀꯣ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯄꯦꯇꯔꯟ ꯍꯥꯏꯔꯁꯦ ꯄꯩꯁꯥ ꯁꯨꯝ ꯇꯥꯟ ꯌꯥꯕꯅꯦ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯄꯦꯇꯔꯟꯁꯦ ꯅꯪꯅ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯗ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯊꯥꯖ ꯉꯝꯗ꯭ꯔꯗꯤ ꯇꯥꯟ ꯉꯝꯃꯣꯏꯀꯣ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯄꯦꯇꯔꯟ ꯁꯨꯝ ꯍꯥꯏꯔꯁꯦꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯩꯅ ꯇꯧꯕ ꯀꯥꯟꯗ ꯑꯗꯨ ꯈꯛꯀꯤ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯌꯦꯡꯗꯦꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯂꯥꯏꯅꯕ ꯍꯥꯏꯔꯁꯦ ꯅꯪ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯩꯔꯦ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯅꯤꯁꯨꯕꯗ ꯅꯪ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯈꯪꯒꯗꯧꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯈꯪꯕ ꯍꯥꯏꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯧꯔꯤꯅꯦꯕ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯑꯗ ꯑꯩꯅ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯤꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯇ꯭ꯔꯦꯠ ꯑꯃꯗ ꯌꯥꯝꯃꯕꯗ 2%ꯗꯒꯤ ꯂꯧꯒꯅꯣ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦ ꯅꯪ ꯚꯤꯗꯤꯑꯣꯗꯨ ꯑꯗꯨꯝ ꯈꯪꯖꯔꯝꯃꯅꯦꯕ ꯑꯗꯨꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯅ ꯇ꯭ꯔꯦꯠꯇꯣ ꯃꯌꯥꯝ ꯂꯧ ꯇꯥꯔꯒꯗꯤ ꯅꯣꯡꯃꯗꯤ ꯃꯥꯡꯒꯅꯦꯕ ꯍꯧꯖꯤꯛ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯗꯦꯟꯖꯔꯗꯣ ꯊꯦꯡꯅꯔꯛꯄꯗ ꯑꯗꯨ ꯅꯪ ꯉꯁꯤ ꯂꯨꯄꯥ ꯂꯥꯛꯇꯨꯅ ꯀꯔꯣꯔ ꯑꯃ ꯇꯥꯜꯂꯁꯨ ꯀꯔꯣꯔ 100 ꯇꯥꯜꯂꯁꯨ ꯅꯣꯡꯃꯗ ꯖꯤꯔꯣ ꯆꯠꯈ꯭ꯔꯗꯤ ꯀꯩꯝ ꯀꯥꯟꯅꯗꯦ ꯆꯞ ꯃꯥꯟꯅꯩꯕ ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯗꯣ ꯏꯂꯨꯖꯟꯅꯦꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯥꯗꯅꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯑꯃ ꯅꯪ ꯌꯥꯔꯦꯅ ꯈꯜꯂꯁꯤꯀꯣ ꯃꯊꯪꯗ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯑꯃ ꯋꯥꯡꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯅꯪꯅ ꯆꯪꯉꯤꯕ ꯇ꯭ꯔꯦꯠꯇꯨꯗꯅꯦ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯦ ꯁ꯭ꯇꯦꯕꯜꯗ ꯂꯩꯅꯕ ꯍꯣꯠꯅꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁ꯭ꯇꯦꯕꯜꯗ ꯂꯩꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯗꯤ ꯅꯪꯅ ꯆꯪꯉꯤꯕ ꯇ꯭ꯔꯦꯠꯁꯤꯗꯅꯦ ꯇ꯭ꯔꯦꯠꯁꯦ ꯆꯪꯈ꯭ర ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯏꯁꯦ ꯑꯇꯩꯗ ꯃꯥꯔꯀꯦꯠꯁꯦ ꯄꯩꯁꯥ ꯇꯣꯡꯗꯣꯔꯦ ꯍꯥꯏꯔꯒ ꯖꯛ ꯂꯥꯎꯅ ꯇꯣꯡꯉꯒ ꯑꯩꯒꯤ ꯇꯦꯛ ꯄ꯭ꯔꯣꯐꯤꯠꯇ ꯌꯩꯗꯦꯕ ꯑꯗꯒꯤ ꯄꯩꯁꯥ ꯃꯥꯡꯗꯣꯔꯦ ꯍꯥꯏꯔꯒ ꯆꯠ ꯂꯥꯎꯅ ꯃꯈꯥ ꯀꯨꯝꯊꯔ ꯌꯩꯕ ꯅꯠꯇꯦꯕ ꯃꯊꯛ ꯀꯥꯕꯁꯤ ꯑꯞ ꯑꯃꯨꯛ ꯆꯠꯀꯅꯤ ꯗꯥꯎꯟ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯞ ꯑꯃꯨꯛ ꯆꯠꯀꯅꯤ ꯗꯥꯎꯟ ꯑꯃꯨꯛ ꯆꯠꯀꯅꯤ ꯆꯠꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯨꯗ ꯇꯧꯔꯒ ꯂꯥꯛꯑꯦ ꯌꯦꯡꯉꯤꯕ ꯅꯪꯁꯤꯗ ꯃꯊꯥ ꯁꯥꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯁꯣꯜꯂꯒꯗꯤꯀꯣ ꯑꯞ ꯆꯠꯂꯤꯀꯣ ꯍꯔꯥꯎꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯪ ꯕꯥꯏ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯗꯥꯎꯟ ꯍꯦꯛ ꯆꯠꯂꯛꯑꯀꯥꯟꯗ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯀꯟꯐ꯭ꯌꯨꯖꯟ ꯑꯃ ꯐꯣꯡꯗꯣꯛꯑꯦ ꯀꯩꯅꯣꯅꯦ ꯑꯩꯁꯤꯕꯨ ꯂꯥꯜꯂꯕ ꯖꯥꯠꯂꯥ ꯈꯜꯂꯛꯀꯅꯦꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯉꯣꯅꯦ ꯅꯪꯅ ꯕꯥꯏ ꯇꯧꯔꯤꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯝ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯣꯅꯦ ꯕꯤꯌꯥꯔꯤꯁ ꯏꯪꯒꯜ ꯐꯤꯜ ꯄꯦꯇꯔꯟ ꯑꯃ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯁꯦ ꯑꯗꯨꯗ ꯑꯩꯅ ꯀꯩꯅꯣ ꯕꯥꯏꯁꯤ ꯇꯧꯔꯒ ꯕꯤꯌꯥꯔꯤꯁ ꯏꯪꯒꯜ ꯐꯤꯜ ꯄꯦꯇꯔꯟ ꯍꯥꯏꯔꯗꯤ ꯇ꯭ꯔꯦꯟꯁꯦ ꯆꯦꯟꯖ ꯇꯧꯔꯅꯤ ꯍꯥꯏꯕꯅꯤ ꯀꯥꯏꯅ ꯑꯗꯨꯝꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯗ ꯅꯪꯁꯦ ꯋꯥꯈꯟꯁꯦ ꯖꯥꯠ ꯈꯜꯂꯅꯦꯕ ꯑꯗꯨꯗꯨꯅ ꯋꯥꯈꯟꯁꯦ ꯑꯞ ꯗꯥꯎꯟ ꯂꯩꯔꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯞ ꯗꯥꯎꯟ ꯂꯩ ꯃꯇꯝꯗꯅꯦ ꯈ꯭ꯋꯥꯏ ꯂꯨꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯅꯪꯅ ꯌꯥꯔꯦꯅ ꯈꯜꯂꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤꯁꯤꯁꯨ ꯃꯥꯒꯤ ꯋꯤꯟ ꯔꯦꯠ ꯑꯃ ꯂꯩꯖꯕꯅꯦꯕ ꯈꯪꯉꯕ ꯍꯦꯗ ꯑꯦꯟ ꯁꯣꯜꯖꯔ ꯀꯥꯁꯦ 70% ꯍꯦꯟꯅ ꯆꯨꯝꯕ ꯄꯣꯠꯅꯦꯕ
inverted head and shoulder ꯑꯣꯏꯒꯦꯔꯥ head and shoulder ꯑꯣꯏꯒꯦꯔꯥ ꯑꯗꯣ ꯃꯥꯒꯤ probability walking ꯗꯣ large number trade ꯇꯧꯔꯀꯥꯟꯗ ꯅꯪꯅ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯆꯥꯒꯗꯧꯗꯣ ꯅꯪ ꯈꯨꯠ ꯂꯦꯡꯅꯤꯡꯉꯥꯅꯤ ꯑꯣꯟꯊꯥꯡꯒ ꯄꯟꯊꯥꯡꯒ ꯇꯧꯅꯦ ꯅꯪ stop loss ꯁꯤ ꯊꯝꯒꯦꯅ ꯈꯜꯂꯝꯕ take profit ꯁꯤ ꯊꯝꯒꯦꯅ ꯈꯜꯂꯝꯕꯗꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯪ stop loss ꯇꯨꯁꯨ ꯁꯦꯝꯗꯣꯛꯅꯤꯡꯉꯛꯑꯅꯤ take profit ꯁꯨ ꯁꯦꯝꯗꯣꯛꯅꯤꯡꯉꯅꯤ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯗꯤ ꯁꯤ ꯃꯇꯝꯗ ꯇꯣꯛꯀꯦ ꯍꯥꯏꯕꯗꯣ ꯃꯔꯛꯇꯨꯗ ꯊꯣꯛꯈꯤꯕꯁꯨ ꯌꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯤꯗ stop loss ꯊꯝꯃꯨ ꯌꯥꯎꯒꯗꯧꯅꯤꯀꯣ ꯑꯗꯩ ꯁꯤꯗ take profit ꯊꯝꯃꯨ ꯌꯥꯎꯒꯗꯧꯅꯦꯕ ꯑꯗꯣ ꯅꯪꯅ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯗꯣ ꯁꯣꯜꯂꯛ ꯇꯥꯔꯒꯗꯤ ꯑꯗꯩꯗ ꯃꯥꯔꯀꯦꯠꯇꯤ ꯑꯞ ꯗꯥꯎꯟ ꯆꯠ ꯂꯩꯕꯅꯤꯅ ꯋꯥꯈꯟꯗꯨ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯂꯧꯐꯝ ꯊꯣꯛꯄꯗꯨ ꯂꯧꯔꯔꯣꯏ ꯃꯇꯝꯗꯨꯗ ꯁꯤ ꯄꯣꯠꯁꯦ ꯅꯪ ꯊꯦꯡꯅꯕ꯭ꯔꯥ ꯊꯦꯡꯅꯗꯕ꯭ꯔꯥ ꯊꯦꯡꯅꯩ ꯍꯥ ꯊꯦꯡꯅꯩꯕ ꯑꯗꯨꯝ ꯑꯗꯨꯝ ꯊꯦꯡꯅꯅꯦꯕ ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯣꯏ ꯐꯔꯦ ꯅꯪ ꯑꯦꯅꯤ ꯕꯥꯏ ꯇꯧꯗꯅ ꯅꯪꯒꯤ stop loss ꯀ take profit ꯀꯗꯣ ꯀꯩꯅꯣ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯁꯨꯝ ꯊꯝꯃꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨꯐꯥꯎꯗꯤ ꯅꯪ ꯃꯅꯨꯡꯗꯗꯤ ꯏꯃꯣꯁꯟꯗꯤ ꯃꯤꯍꯨꯟꯗꯤ ꯁꯨꯝ ꯆꯣꯡ ꯂꯩꯅꯤꯀꯣ ꯆꯣꯡꯉꯤꯅꯤ ꯆꯣꯡꯕꯗꯤ ꯆꯣꯡꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯗꯤ ꯔꯨꯜ ꯏꯂꯤꯝꯅꯦꯅ ꯅꯪ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯍꯨꯟ ꯆꯣꯡꯉꯤꯗꯣ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯌꯥꯗꯦ ꯁꯤꯝꯕꯣꯜꯅꯦꯕ ꯐꯤꯌꯔꯒ ꯒ꯭ꯔꯤꯠꯀ ꯑꯅꯤ ꯀꯣꯏꯁꯟ ꯁꯥꯟꯅ ꯂꯩꯗꯣ ꯑꯗ ꯅꯪꯒꯤ ꯇꯦꯛ ꯄ꯭ꯔꯣꯐꯤꯠ ꯂꯩꯔꯦ stop loss ꯊꯝꯃꯦ ꯑꯦꯅꯤꯍꯥꯎ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯪ ꯄ꯭ꯔꯣꯐꯤꯠ ꯌꯩꯕꯅꯤ ꯈꯪꯗꯦ stop loss ꯌꯩꯕꯅꯤ ꯈꯪꯗꯦ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯩꯗꯨꯗ ꯅꯪꯅ ꯈꯪꯒꯗꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯅꯦꯝ ꯇꯥꯔꯗꯤꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯇꯣꯡꯕ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯗꯣ ꯅꯪ ꯄꯪꯇꯣꯡ ꯁꯦꯔꯦꯜ ꯅꯥꯏꯅ ꯇꯣꯡꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯇꯣꯡꯉꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯂꯥꯛꯀꯅꯦꯕ ꯒ꯭ꯔꯤꯗꯤ ꯑꯣꯏꯔꯛꯀꯅꯦꯕ ꯅꯪ ꯍꯦꯟꯅ ꯅꯪꯒꯤ ꯇꯦꯁꯇꯥꯁꯇꯦꯔꯣꯟꯒꯤ ꯂꯦꯚꯦꯜꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯤꯗ ꯍꯣꯔꯃꯣꯟꯅꯅꯦꯕ ꯂꯣꯏ ꯁꯥꯟꯅꯩꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪ ꯕꯣꯗꯤꯂꯤ ꯔꯦꯁꯄꯣꯟꯁ ꯇꯧꯔꯛꯀꯅꯦꯕ ꯅꯪ ꯅꯁꯥꯗꯣ ꯇꯣꯡꯉꯀꯥꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯛꯇ ꯅꯠꯇꯕ ꯃꯦꯟꯇꯦꯜꯗ ꯈꯛꯇ ꯅꯠꯇꯕ ꯋꯥꯈꯟꯒꯥꯁꯦ ꯆꯠꯄꯒꯥꯁꯦ ꯋꯥꯈꯟꯒ ꯅꯨꯡꯉꯥꯏꯔꯛꯄꯀꯣ ꯑꯗꯩ ꯌꯦꯡꯉꯨ ꯈꯨꯗꯤꯡꯃꯛꯁꯦ ꯅꯨꯡꯉꯥꯏꯔꯛꯄ ꯑꯗꯩ ꯀꯥꯜꯀꯨꯂꯦꯇꯔ ꯄꯨꯊꯣꯛꯑꯒ ꯄꯩꯁꯥ ꯁꯨꯛꯅ ꯁꯨꯛ ꯇꯥꯟ ꯇꯥꯔꯒꯗꯤ ꯁꯤ ꯍꯥꯞꯄꯝꯃꯒꯗꯤ ꯁꯤ ꯇꯥꯅꯤ ꯀꯥꯏꯅ ꯑꯃ ꯂꯥꯛꯑꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯩ ꯆꯠꯂꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯅꯪꯁꯦ ꯀꯩꯅꯣ ꯇꯧꯔꯛꯀꯅꯦꯕ ꯇꯧꯕ꯭ꯔꯥ ꯁꯤ ꯄꯣꯠꯁꯦ ꯇꯧꯋꯦ ꯄꯩꯁꯥꯁꯦ ꯈꯔ ꯇꯣꯡꯀꯥꯟꯗ ꯈꯔ ꯇꯣꯡꯉꯀꯥꯟꯗ ꯈꯔ ꯇꯣꯏ ꯈꯔ ꯇꯣꯡꯉꯀꯥꯟꯗꯀꯣ ꯇꯣꯡꯀꯥꯟꯗ ꯁꯤꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯅꯩ ꯁꯤꯅꯤꯅꯦ ꯀꯥꯏꯅ ꯇꯧꯔꯒ ꯑꯩ ꯇ꯭ꯔꯦꯗꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯅꯤ ꯀꯥꯏꯅ ꯋꯥꯈꯟꯁꯦ ꯍꯦꯛꯇ ꯖꯥꯠ ꯈꯟꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯏꯗꯣ ꯀꯩꯅꯣ ꯄꯩꯁꯥ ꯑꯩ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯇꯣꯡꯉꯀꯥꯟꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯤꯗꯤ ꯌꯥꯝ ꯂꯥꯏ ꯀꯥꯏꯅꯒ ꯁꯤꯗꯤ ꯁꯤꯗꯤ ꯌꯥꯝ ꯍꯌꯦꯡꯒꯤ ꯂꯥꯏꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯀꯥꯏꯅꯒ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯠꯂꯒꯅ ꯑꯩ ꯇꯣꯛꯑꯒꯦꯗ ꯀꯥꯏꯅ ꯖꯦꯔꯣ ꯀꯟꯐꯤꯗꯦꯟꯁ ꯑꯣꯏꯕ ꯑꯗꯨꯅꯦ ꯑꯩ ꯍꯥꯏꯈꯤꯗꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯀꯩꯅꯣꯅꯦꯕ ꯍꯧꯖꯤꯛꯀꯤ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁꯇꯣ ꯐꯨꯜ ꯀꯟꯐꯤꯗꯦꯟꯁ ꯅꯠꯇꯦ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁ ꯍꯥꯏꯒꯗꯧꯅꯦꯕ ꯑꯗꯨꯗ ꯅꯪ ꯍꯧꯖꯤꯛꯀꯤꯗ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁ ꯑꯣꯏꯔꯛꯑꯅꯦꯕ ꯅꯪ ꯀꯟꯐꯤꯗꯦꯟꯁꯇ ꯆꯠꯁꯤꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗ ꯅꯪꯅ ꯈꯟꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯣ ꯍꯦꯟꯅ ꯊꯥꯖꯈ꯭ꯔꯅꯦꯕ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟꯁ ꯍꯥꯏꯗꯣ ꯊꯥꯖꯔꯅꯤ ꯆꯨꯝꯃꯦ ꯑꯗ ꯅꯪꯅ ꯀꯥꯎꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤ ꯉꯁꯥꯏꯒꯤ ꯀꯟꯁꯦꯞꯇꯣ ꯀꯥꯎꯈ꯭ꯔꯅꯦꯕ ꯍꯥꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ ꯃꯥꯒꯤ ꯋꯤꯟ ꯔꯦꯠꯁꯦ 60% ꯈꯛꯇꯅꯦ ꯍꯥꯏꯕꯁꯦ ꯑꯦꯛꯖꯥꯝꯄꯜ ꯋꯥꯔꯤꯅꯤꯀꯣ 70% ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯁꯦ 60% ꯋꯤꯟ ꯔꯦꯠꯅꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯒꯗꯧꯕꯁꯦ 40%ꯗꯤ ꯇꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯅꯪꯅ ꯊꯪꯅꯅ ꯇ꯭ꯔꯦꯠꯁꯦ 5ꯔꯛ 6ꯔꯛ ꯅꯠꯇ꯭ꯔꯒ 10ꯔꯛ ꯀꯥꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯗꯣ ꯃꯥꯒꯤꯁꯨ ꯄꯣꯕ ꯇꯥꯏꯃꯤꯡ ꯂꯥꯛꯀꯅꯦꯁꯦ ꯀꯥꯎꯊꯣꯔꯛꯀꯅꯦꯕ ꯈꯪꯅ ꯎꯅ ꯃꯝꯈꯤꯗꯣꯏꯅꯦ ꯇ꯭ꯔꯦꯗꯤꯡꯗꯗꯤꯀꯣ ꯍꯥꯏꯗꯤ ꯑꯁꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯪ ꯐꯖꯅ ꯊꯥꯗꯈ꯭ꯔꯅꯦꯕꯀꯣ ꯑꯗꯨꯝ ꯑꯗꯨꯒ ꯆꯨꯝꯕꯣꯏ ꯀꯃꯥꯏ ꯅꯤꯡꯉꯗꯣꯏꯅꯦꯕ ꯆꯨꯝꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯩꯈꯣꯏꯗ ꯇ꯭ꯔꯤꯛ ꯇꯧꯔꯛꯀꯅꯦꯕ ꯈꯪꯕ꯭ꯔꯥ ꯃꯅꯨꯡꯗꯒꯤꯅꯦꯀꯣ ꯃꯄꯥꯟꯗꯒꯤ ꯈꯜꯂꯣꯏꯅ ꯈꯜꯂꯝꯃꯒꯁꯨ ꯃꯁꯥ ꯃꯊꯟꯇ ꯇ꯭ꯔꯤꯛ ꯇꯧꯈꯤꯅꯦꯕ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯟꯗ ꯅꯪꯅ ꯑꯃꯨꯛ ꯈꯜꯂꯛꯑꯅꯦꯕ 1.5% ꯈꯛ ꯂꯧꯕꯗ ꯁꯤꯒ ꯇ꯭ꯔꯦꯠ ꯑꯃꯗ 5% ꯂꯧꯔꯝ ꯇꯥꯔꯒꯗꯤ ꯂꯨꯄꯥ 1,2,00,000 ꯇꯥꯜꯂꯤꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯂꯨꯄꯥ 10,000,000 ꯇꯥꯟꯗꯣꯏꯅꯦꯕ ꯔꯤꯛꯁꯇꯣ ꯌꯥꯝ ꯂꯧꯔꯝ ꯇꯥꯔꯒꯗꯤ ꯂꯝ ꯇꯥꯗꯦ ꯑꯁꯨꯛ ꯌꯥꯝ ꯐꯖꯈ꯭ꯔ ꯄꯣꯠꯁꯦ ꯑꯩ ꯀꯩꯗꯧꯕꯩ ꯔꯤꯛꯁ ꯂꯧꯔꯣꯏꯗꯣꯏꯅꯣ ꯑꯃ ꯂꯥꯛꯑꯦ ꯋꯥꯈꯜꯁꯤꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯒꯤ ꯋꯥꯈꯟꯗꯣ ꯀꯥꯎꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯔꯤꯛꯁꯁꯦ ꯑꯃꯨꯛ ꯇꯈꯠꯇꯅ ꯑꯃꯨꯛ ꯂꯧꯕ ꯍꯩꯅꯕꯤꯗꯣ ꯂꯥꯛꯑꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯦꯅꯤ ꯁꯤꯁꯇꯦꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯗ꯭ꯔꯣ ꯗꯥꯎꯟ ꯇꯥꯏꯃꯤꯡ ꯂꯥꯛꯀꯅꯦꯕ ꯗ꯭ꯔꯣ ꯗꯥꯎꯟ ꯍꯥꯏꯕꯗꯤ ꯊꯪꯅꯅ ꯃꯥꯡꯕꯅꯤ ꯈꯪꯗꯦ ꯄꯔꯦꯡ ꯁꯥꯅ ꯃꯥꯡꯕꯅꯤ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯗꯣ ꯅꯪ ꯃꯥꯌꯣꯛꯅꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯇꯣꯡꯉꯦꯗꯅ ꯑꯗꯨ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯥꯡꯕꯒꯤ ꯇꯥꯏꯃꯤꯡ ꯂꯥꯛꯀꯥꯟꯗꯅꯦ ꯇꯥꯕ꯭ꯔꯥ
ꯃꯥꯡꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯥꯟꯁꯤꯗ ꯊꯪꯅ ꯍꯣꯏ ꯅꯪ ꯔꯤꯛꯁꯇꯣ ꯂꯧꯗ꯭ꯔꯦꯅꯁꯨ ꯈꯜꯂꯁꯤꯅꯦꯀꯣ ꯌꯥꯎꯗꯔꯣꯏ ꯔꯤꯛꯁ ꯃꯦꯅꯦꯖꯃꯦꯟ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯑꯗꯨꯗꯨꯒ ꯅꯪ ꯊꯪꯅꯗꯤ ꯃꯌꯥꯝꯗ ꯇꯣꯡꯈ꯭ꯔꯦꯕ ꯇꯥꯟꯖꯥ ꯃꯥꯒꯤ ꯇꯥꯏꯝ ꯄꯤꯔꯤꯌꯠ ꯈꯔꯁꯤꯗ ꯑꯗꯨꯒ ꯊꯪꯅ ꯃꯥꯡꯕ ꯇꯥꯏꯃꯤꯡꯁꯦ ꯂꯥꯛꯑꯀꯥꯟꯗ ꯅꯪꯅ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯂꯩꯔꯝꯕꯗꯣ ꯁꯠ ꯑꯃ ꯐ꯭ꯂꯤꯞ ꯇꯧꯈꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯎ ꯍꯥꯏꯁꯦ ꯗ ꯑꯋꯥꯔ ꯕꯤꯇ꯭ꯋꯤꯟ ꯋꯣꯜꯐ ꯑꯦꯟ ꯗꯣഗ് ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯕꯅꯦꯕ ꯁꯥꯏꯟꯁꯀꯤ ꯂꯥꯏꯔꯤꯛꯅꯤꯀꯣ ꯁꯥꯏꯟꯁꯀꯤ ꯂꯥꯏꯔꯤꯛꯅꯦ ꯇ꯭ꯔꯦꯗꯔꯅ ꯏꯕꯅꯦ ꯅꯨꯄꯥꯗꯨꯁꯨ ꯁꯥꯏꯟꯇꯤꯁꯅꯦ ꯃꯁꯥꯃꯛꯁꯨ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯎ ꯑꯗꯨ ꯃꯇꯝꯗꯨꯗꯅꯦ ꯅꯪꯒꯤ ꯁꯠ ꯑꯃ ꯈꯪꯉꯣꯟ ꯑꯣꯟꯈꯤꯕ ꯑꯃ ꯂꯩꯅꯦꯕ ꯑꯗꯨꯅꯅꯦ ꯃꯤꯅ ꯁꯨꯁꯥꯏꯠꯀ ꯇꯧꯔ ꯁꯤꯟꯅꯩꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯃꯥꯅ ꯌꯥꯝ ꯊꯥꯖꯔꯝꯕꯗꯣ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯂꯩꯔꯝꯕꯗꯣ ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯔꯝꯕꯗꯨꯗ ꯈꯪꯍꯧꯗꯅ ꯄꯣꯠꯇꯣ ꯐꯪꯉꯛꯇꯕꯗꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯐꯖꯅ ꯊꯥꯖꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯣ ꯈꯪꯍꯧꯗꯅ ꯃꯤꯉꯣꯟꯗ ꯆꯦꯟꯈꯤꯕ ꯃꯇꯝ ꯃꯥꯅ ꯂꯩꯔꯝꯃꯤꯕ ꯀꯟꯐꯤꯗꯦꯟꯗꯣ ꯁꯠ ꯂꯥꯎ ꯐ꯭ꯂꯤꯞ ꯇꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯃꯇꯝꯗ ꯊꯃꯣꯏ ꯀꯥꯏꯕ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗꯨꯒꯤ ꯃꯁꯥꯒꯤ ꯄ꯭ꯔꯣꯕꯦꯕꯤꯂꯤꯇꯤꯅ ꯔꯣꯗ ꯊꯪꯅ ꯃꯥꯡꯕꯗꯤ ꯁꯨꯝ ꯂꯥꯛꯀꯗꯧ ꯂꯩꯔꯝꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯕꯨ ꯅꯪꯅ ꯔꯤꯛꯁꯇꯨ ꯅꯦꯝꯅ ꯁꯥꯟꯅꯕꯗꯨꯗ ꯃꯇꯝꯗꯨꯗ ꯅꯪ ꯁꯔꯚꯥꯏꯚ ꯇꯧꯍꯧꯗꯣꯏꯅꯦꯕ ꯑꯗ ꯃꯁꯥꯒꯤ ꯔꯣꯗ ꯃꯥꯡꯕ ꯇꯥꯏꯃꯤꯡ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯅꯪꯅ ꯉꯁꯥꯏ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯂꯥꯛꯏꯁꯤꯡꯗꯣ ꯄꯩꯁꯥ ꯃꯥꯡꯉꯛꯄ ꯃꯇꯝꯗ ꯐ꯭ꯂꯤꯞ ꯇꯧꯈꯤꯅꯦꯕ ꯍꯣꯡꯈꯤꯅꯦꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯒꯤ ꯇ꯭ꯔꯦꯗꯤꯡ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯨ ꯈꯤꯈꯤꯅꯦꯕ ꯅꯪ ꯑꯗꯨꯒ ꯊꯥꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯌꯦꯡꯅꯦꯕ ꯑꯇꯣꯞꯄ ꯑꯃꯨꯛ ꯊꯤꯒꯦ ꯍꯥꯏꯔꯒꯅꯦ ꯑꯇꯣꯞꯄ ꯑꯃꯨꯛ ꯊꯤꯅꯦꯕ ꯑꯩꯁꯦ ꯁꯥꯏꯀꯜ ꯑꯣꯐ ꯗꯨꯝꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯑꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯑꯁꯤꯒꯤ ꯁꯥꯏꯀꯜꯁꯤ ꯁꯨꯝ ꯆꯠꯇ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯔꯁꯦ ꯁꯤꯁꯇꯦꯝ ꯑꯃꯗ ꯁ꯭ꯇꯤꯛ ꯇꯧ ꯉꯝꯗꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯁꯥꯏꯀꯜ ꯗꯨꯝꯗꯣ ꯑꯗꯨꯝ ꯆꯠ ꯂꯩꯇꯥꯔꯗꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯀꯃꯥꯏꯅ ꯑꯗꯨꯗꯤ ꯁꯨꯝ ꯍꯣꯡꯉꯒ ꯑꯃꯅ ꯑꯃꯨꯛ ꯃꯥꯔꯀꯦꯠ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯏꯔꯛꯑꯅꯤ ꯃꯥꯔꯀꯦꯠ ꯄ꯭ꯔꯣꯐꯥꯏꯜ ꯑꯃꯨꯛ ꯌꯦꯡꯉꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯨꯚꯤꯡ ꯑꯦꯚꯔꯦꯖꯀꯤ ꯑꯩꯒꯤ 99% ꯋꯤꯟ ꯔꯦꯠ ꯀꯥꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯇꯧꯅꯩꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯚ꯭ꯌꯨꯗꯣ ꯋꯥꯡꯅꯕ ꯍꯥꯏꯅ ꯑꯗꯨꯃꯨꯛ ꯆꯠꯂꯅꯤ ꯑꯃ ꯁꯨꯝ ꯇꯧꯔꯒ ꯂꯣꯏꯕ ꯁꯨꯡꯉꯥꯏ ꯅꯥꯏꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯅꯦꯕ ꯅꯪꯅꯁꯨ ꯊꯤꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯔꯀꯦꯠ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯏꯅ ꯊꯤꯔꯛꯏꯁꯦ ꯁꯥꯏꯀꯜ ꯑꯣꯐ ꯗꯨꯝꯁꯦ ꯑꯩꯉꯣꯟꯗ ꯈꯪꯗꯕꯗꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯑꯩ ꯃꯥꯏ ꯈꯪꯅꯤꯡꯉꯤꯗꯅ ꯁꯨꯝ ꯄꯥꯛꯇ꯭ꯔ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ RSI ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯤ ꯑꯗꯩꯗꯤ MACD ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯤ ꯁꯨꯄꯔ ꯇꯦꯟ ꯑꯃꯨꯛ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨ ꯑꯝꯇ ꯌꯥꯔꯛꯇꯕꯗ ꯑꯩ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯗ ꯈꯛꯇ ꯑꯃꯨꯛ ꯌꯦꯡꯉꯛꯏꯅꯦꯕ CPRꯗꯪꯒ ꯍꯥꯞꯆꯜꯂꯒ ꯍꯧꯖꯤꯛꯀꯤ CPR ꯍꯥꯞꯄꯤꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐ꯭ꯔꯦꯡꯀ꯭ꯂꯤꯟ ꯑꯣꯁꯨꯕꯥꯅ ꯏꯕ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯄꯥꯔꯨꯕꯗ ꯍꯥꯞꯄꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯖꯔꯅꯤꯁꯤꯕꯨꯀꯣ ꯃꯥꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯃꯅꯤ ꯖꯣꯟꯗꯣ ꯃꯅꯤ ꯖꯣꯟ ꯑꯦꯗꯚꯥꯟꯁ ꯃꯅꯤ ꯖꯣꯟꯒ ꯑꯅꯤ ꯂꯩꯗꯅ ꯆꯦꯞꯇꯔꯅꯦ ꯍꯣꯏ ꯑꯗꯨꯗꯒꯤ ꯃꯥꯔꯀꯦꯠ ꯄ꯭ꯔꯣꯐꯥꯏꯜ ꯊꯦꯡꯅꯔꯛꯈꯤꯕꯅꯦꯕ CPR ꯄꯥꯕꯗꯒꯤ CPRꯒꯤ ꯑꯗꯨꯒꯤ ꯐ꯭ꯔꯦꯡ ꯑꯣꯁꯣꯋꯥꯟ ꯏꯕꯗꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯂꯣꯏꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯅ ꯅꯪ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤ ꯁꯣꯟꯕꯅ ꯅꯪ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯦꯕ ꯐꯖꯕ ꯁꯤꯁꯇꯦꯝ ꯄꯥꯏꯔꯒꯁꯨ ꯑꯗꯨꯅ ꯌꯥꯔꯣꯏꯕ ꯐꯖꯕ ꯁꯤꯁꯇꯦꯝ ꯄꯥꯏꯔꯒ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯑꯗꯨꯅꯦꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯄꯥꯏꯔꯒꯁꯨ ꯅꯪꯅ ꯄꯩꯁꯥꯗꯣ ꯃꯥꯡꯍꯟꯒꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯠꯁꯇ ꯉꯁꯥꯏ ꯇ꯭ꯔꯦꯗꯤꯡ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯂꯩꯔꯦ ꯔꯤस्क ꯃꯦꯅꯦꯖꯃꯦꯟ ꯂꯩꯔꯦ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡ ꯁꯥꯏꯀꯣꯂꯣꯖꯤꯁꯤ ꯀꯃꯥꯏꯅ ꯍꯥꯞꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯕꯗꯣ ꯇ꯭ꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯅꯪꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯁꯤꯁꯇꯦꯝ ꯑꯃ ꯍꯥꯞꯄ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯗꯅꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒ ꯇꯧꯔꯛꯏꯁꯤꯡꯁꯦ ꯑꯇꯩꯒꯤ ꯅꯠꯇꯕ ꯃꯤꯁꯤꯡꯁꯦ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡꯁꯦ ꯋꯥꯁꯨ ꯋꯥꯏ ꯍꯥꯏꯗꯤ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯎꯏꯀꯣ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯎꯕꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯝ ꯋꯥꯏ ꯍꯥꯏꯗꯤ ꯃꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯕꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯨꯄꯥ 10,000 ꯂꯩꯔꯦ ꯑꯗꯣ ꯄꯩꯁꯥ ꯈꯔ ꯇꯥꯟꯒꯦ ꯇꯧꯕꯅꯦ 10,000 ꯃꯨꯛꯇꯤ ꯄꯨꯊꯣꯛꯑꯒ ꯄꯩꯁꯥ ꯈꯔ ꯇꯥꯟꯒꯦꯅ ꯇ꯭ꯔꯦꯗꯤꯡꯗ ꯆꯪꯉꯛꯏꯅꯦ ꯑꯗꯨ ꯇ꯭ꯔꯦꯗꯤꯡꯁꯤꯕꯨ ꯃꯌꯥꯝꯒꯤ ꯄꯩꯁꯥ ꯇꯥꯟꯐꯝꯂꯕ ꯑꯗꯨꯅꯦ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠꯀꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯩꯅ ꯇ꯭ꯔꯦꯠ ꯇꯧꯕꯗꯀꯣ ꯇꯥꯕ꯭ꯔꯥ ꯍꯣꯏ ꯇꯥꯏ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯁꯤꯗ ꯁꯤ ꯃꯇꯝ ꯆꯪꯉꯦꯕꯀꯣ ꯇꯝꯗꯣꯏꯅꯦꯕ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯇ꯭ꯔꯦꯗꯔ ꯑꯃꯒꯤ ꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯅꯪ ꯀꯔꯤꯒꯨꯝꯕ ꯐꯖꯅ ꯈꯪ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯗꯔ ꯑꯃꯒꯤ ꯃꯒꯨꯟ ꯆꯦꯟꯗꯣꯏꯅꯦꯕ ꯅꯪꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯇꯝꯈꯤꯕꯅꯦꯕ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯇꯥꯔꯛꯄꯅꯦꯕ ꯁꯤꯒꯤꯁꯨ ꯅꯤꯌꯣꯝ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟꯗ ꯀꯃꯥꯏꯅ ꯀꯣꯛ
ꯑꯦꯅꯤ ꯁꯤꯁꯇꯦꯝ ꯍꯥꯞꯆꯤꯟꯒꯅꯤ ꯀꯥꯏꯅ ꯑꯗꯨ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯡꯇꯤꯒꯤꯀꯣ ꯑꯌꯨꯛꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯀꯩꯅꯣꯝꯃ ꯋꯥꯈꯜ ꯑꯃ ꯃꯦꯗꯤꯇꯦꯁꯟꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯇꯣꯡꯕ ꯃꯇꯝꯗ ꯑꯩ ꯍꯔꯥꯎꯔꯣꯏꯒꯦꯅ ꯋꯥꯈꯜꯁꯦ ꯈꯟꯖꯩꯌꯦꯕ ꯑꯗꯨꯒ ꯄꯩꯁꯥ ꯃꯥꯡꯕ ꯃꯇꯝꯗ ꯑꯩ ꯀꯩꯅꯣ ꯇꯧꯔꯣꯏꯅ ꯍꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯈꯣꯠꯇ ꯇꯧꯕꯗꯣ ꯑꯩ ꯇꯧꯔꯣꯏꯅ ꯈꯜꯂꯦꯕ ꯃꯦꯗꯤꯇꯦꯁꯟꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪ ꯀꯩ ꯈꯜꯂꯦ ꯀꯥꯟꯗ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯖꯇꯨꯗ ꯂꯩꯔꯤꯕ ꯔꯨꯜꯁꯤꯡꯗꯣ ꯑꯗꯨ ꯑꯩ ꯉꯁꯤ ꯇ꯭ꯔꯦꯠ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯗꯨꯒꯤ ꯔꯨꯜꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯟꯒꯅꯦꯅ ꯐꯣꯂꯣ ꯈꯜꯂꯦ ꯇꯧꯅꯤ ꯋꯥꯈꯜꯁꯦ ꯈꯜꯂꯤꯅꯦ ꯁꯨꯝ ꯀꯥꯟꯗ ꯍꯥꯞꯆꯤꯜꯂꯤꯅꯦꯕ ꯀꯣꯛꯁꯤꯗ ꯁꯤ ꯁꯨꯝꯕꯩ ꯅꯤꯌꯣꯝ ꯑꯃ ꯂꯩꯔꯤꯕ ꯃꯥꯏ ꯁꯤꯁꯨ ꯐꯣꯔꯃꯨꯂꯥ ꯑꯃꯅꯦꯕꯀꯣ ꯅꯨꯡꯇꯤꯒꯤꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯗꯨꯗꯣ ꯈꯟꯗꯣꯏꯁꯦ ꯃꯊꯪꯗ ꯑꯗꯨꯗ ꯑꯩꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯩ ꯇꯥꯏꯞꯅꯦ ꯃꯊꯪꯗ ꯍꯥꯞꯆꯤꯟꯗꯣꯏꯁꯤ ꯀꯩꯅꯣ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯄꯩꯁꯥ ꯇꯣꯡꯕꯅ ꯃꯥꯏ ꯄꯥꯛꯄ ꯅꯠꯇꯦꯕ ꯑꯩꯒꯤ ꯃꯥꯏꯊꯤꯕꯁꯦ ꯄꯩꯁꯥ ꯃꯥꯡꯕꯅ ꯃꯥꯏꯊꯤꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯩꯒꯤ ꯁꯤꯁꯇꯦꯝꯗꯣ ꯑꯩꯒꯤ ꯔꯨꯜꯁꯤꯡꯗꯣ ꯑꯗꯨ ꯏꯟꯕꯗꯣ ꯑꯩ ꯃꯥꯏ ꯄꯥꯛꯄꯅꯦꯅ ꯂꯧꯋꯦꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯄꯩꯁꯥ ꯃꯥꯡꯕꯁꯦ ꯄꯩꯁꯥ ꯃꯥꯡꯒꯅ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯤ ꯄꯩꯁꯥ ꯃꯥꯡꯒꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯔꯣꯏ ꯍꯥꯏꯔꯤꯗꯅ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯄꯩꯁꯥ ꯃꯥꯡꯕꯗ ꯇ꯭ꯔꯦꯠ ꯂꯧꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯑꯕ ꯃꯇꯝꯗ ꯑꯩ ꯄꯩꯁꯥ ꯃꯥꯡꯉꯁꯨ ꯀꯩꯗꯧꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯆꯤꯟꯇꯥ ꯇꯧꯒꯗꯣꯏꯅꯣꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯦ ꯅꯣꯔꯃꯦꯜ ꯇꯧꯅꯕ ꯑꯩ ꯇ꯭ꯔꯤꯛ ꯇꯧꯖꯩꯅꯦꯕ ꯑꯩꯒꯤ ꯃꯑꯣꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯇ꯭ꯔꯦꯗꯤꯡ ꯑꯩꯒꯤ ꯉꯁꯤ ꯇꯧꯗꯣꯔꯤꯕ ꯇ꯭ꯔꯦꯗꯁꯦ ꯃꯥꯏ ꯄꯥꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯥꯏ ꯄꯥꯛꯄꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯔꯨꯜꯗꯣ ꯐꯣꯂꯣ ꯇꯧꯕꯗꯨꯅꯦꯕ ꯐꯣꯂꯣ ꯇꯧꯕ ꯄꯩꯁꯥ ꯃꯥꯡꯕꯗꯣ ꯄꯩꯁꯥ ꯇꯣꯡꯕꯗꯣ ꯅꯠꯇꯦꯕꯀꯣ ꯅꯠꯇꯕ ꯑꯗꯨꯅ ꯑꯩꯗꯤ ꯉꯁꯤ ꯃꯥꯏ ꯄꯥꯛꯇ ꯌꯥꯗꯦꯅ ꯆꯪꯒꯅꯦꯕ ꯇ꯭ꯔꯦꯗꯁꯦ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯃꯥꯡꯉꯦ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯔꯨꯜꯗꯣ ꯅꯤꯌꯣꯝ ꯆꯥꯅ ꯐꯣꯂꯣ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯝꯇ ꯂꯩꯇꯦ ꯋꯥꯈꯜꯁꯤꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯥꯏꯟ ꯑꯩ ꯀꯣꯛꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦꯕ ꯑꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁꯤꯁꯇꯦꯝ ꯃꯌꯥꯝ ꯑꯃ ꯑꯦꯛꯖꯥꯝꯄꯜꯗꯣ ꯋꯥꯔꯤꯅꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦ ꯇ꯭ꯔꯤꯛ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯏꯁꯥ ꯃꯥꯏꯟꯁꯦ ꯑꯗꯨꯝ ꯇ꯭ꯔꯤꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯡ ꯀꯥꯟꯗ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯃꯣꯁꯟ ꯑꯣꯏꯗꯅꯕ ꯑꯗꯨꯒ ꯇꯣꯡꯀꯥꯟꯗ ꯍꯥꯏꯗꯤ ꯑꯣꯚꯔ ꯀꯟꯐꯤꯗꯦꯟ ꯂꯩꯇꯅꯕ ꯍꯥꯏꯅ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯏꯁꯥꯒꯤ ꯀꯩꯅꯣꯗꯣ ꯑꯥ ꯇ꯭ꯔꯦꯗꯤꯡꯒꯤ ꯔꯨꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯑꯃ ꯐꯣꯂꯣ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯦꯕ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯁꯦꯝꯖꯗꯧꯅꯦꯕꯀꯣ ꯍꯣꯏ ꯁꯦꯝꯖꯗꯧꯅꯦ ꯑꯩꯁꯦ ꯀꯩꯅꯣꯅꯦꯕ ꯇ꯭ꯔꯦꯗꯤꯡ ꯔꯨꯜꯁꯤꯗꯤ ꯌꯥꯝ ꯂꯥꯏꯌꯦꯕꯀꯣ ꯑꯦꯅꯤ ꯂꯥꯏꯔꯤꯛꯇ ꯂꯣꯏ ꯂꯩꯕꯅꯦ ꯃꯥꯒꯤ ꯀꯩꯅꯣꯗ ꯑꯦꯅꯤ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯇ꯭ꯔꯦꯗꯔ ꯑꯃꯒꯤ ꯃꯥꯏ ꯂꯥꯏꯔꯤꯛꯇꯅꯦ ꯃꯥꯏ ꯔꯨꯜ ꯂꯣꯏ ꯏꯊꯣꯛꯄꯅꯦ ꯏꯕꯅꯦ ꯍꯣꯏ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯀꯩꯅꯣꯁꯤ ꯏꯔꯦ ꯑꯩꯈꯣꯏꯒꯤ 2% ꯑꯣꯐ ꯀꯦꯄꯤꯇꯦꯜ ꯍꯣꯏ ꯗꯒꯤ ꯍꯦꯟꯅ ꯃꯥꯡꯍꯟꯒꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯏꯔꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗ ꯑꯗꯨꯝꯗꯤ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ